Kumputraga mapalak suba nupi lal ningsing thauram park sana pangthokre kaisapa junction dagi sanjenthong faw gi lambi si nupi lal road tholagani haina chief minister and birain lauthokre nupi lising ama henbana sarukyadu na kunga taret lak suba state level nupi lal ningsing lamjel ngasi nupi lal ningsing lamjel organizing committee na sinduna pangthokre Dictatorship of the undeclared emergency lauthuk liba BJP laingak matam loisilakle democracy ki chap saktam English ni taragamapan Lok Sabha mi kalmatung da hajilakle ni haina MLA Joy Kishan of Pongokre Abasung chayet naba wathok kharana matam sang na lep luraba taragani thoi suba Manipur State League na sidagi makha taba league match sing sana bahokre Mayam Zare the Megurus Impact News ni Prime Time Manipuri News Bulletin Dai Kaidam Jentazina Hujapungja si Faw ki Morba Pok Sing Mayam the Pizari. Humbutraga mapalak suba nupi lal ningsing thoram ngasi Manipur gi mafam kya da paksana pangthok na kre mapungoi ba thoram laingak na sinduna nupi lal complex da pangthoki lamdamasi gi damak thawai khubak ta haptuna lanthing na kiba matamadugi thongna fabi ima singi mingda kaisam pat gi sanjen thong ta kiba lambi si nupi lal road haina maming tholagani haina chief minister na nupi lal ningsing thoram ga mari laina na laukthokre loinana lamdamasi gi nupi singsu politics ta changlak laingak sembada srokya na ba apil tawki Ngasi ayuk Chief Minister madi Deputy Chief Minister na luchingdu na pangthokiba thauramadu da sarukya kiba singna Nupilal Memorial Complex da lairiba khubam da laishu katuna ikai khumna utki thauramasida Chief Minister na makhata na hai lakodarba chahi Englishing ani traga mapan gi March ta fawgi manungda anoba secretariat sabalosinduna sangaragani loina na Nupilal Memorial Complex ki thangnaba da laiba mafam sing semjinduna mafam adu da pangthoknaba hot Thauramasi mafam adu da pangthoknaba hotnaragani haina thajaba piki Thauramasi gi manung chana Nupilal Memorial amadi Khongjom Lal Memorial Society lup anina sanaba Nupilal gi drama amusu utki Sumnagi lai katpa puja tokba imat ningsing baduna taba ai khoi gi anoba laksar ba government sine practically nupi da kaya myamna empower tongna ba emphasis pir ga na respect pir ga da moibu sak khangna ba activities moi gi capability se expose tongna ba gi tanja si pibra pidabra have practically pallaga haijamni ko SP ga CO ga da mapan ni deputy commissioner da nupi manga adigi secretary ki level da ahum additional SP ki level da di amgre tara ai si responsible people ni ko sumna gi nupi ne na hawai gi posting am pira ga thamam buduna taba nupi angang bo haiba wahai amakak mindset ta leidi do lokthok ko matam yore kaisam part gi na Nupilal complex sanjen thong taba sigi lambi matek se ima sing adugi mingda Nupilal road memorial hoina da maina thamsira haibu koi ama cabinet ka madu decision lor ka koi lauthok chargani legislative assembly gi election da nupi singi participation yam drakar lai maram sa da ban blockade da mawa logna lambi da free sala buli praja yam hatar buli aduna nupi qualified oi nupi tholok da choidana praja na vote pirakani Amarom the Ningsing Thoramasina Lakoda Laibaki Damak Thawai Kat Kraba Ima Singi Mafam da Manipur Human Rights Commission na Cherolamada Ikai Kumna Utlali Loinana Kaisampat Thong Kong Dagi Sanjin Thong Machin Fawgi Lambi SC Nupilal Memorial Road Natraga Nupilal Ningsing Lambi Haina Mingthon Binaba Manipur Lengaki Mafam da Apil Tarokli Kungataret Suba State Level Nupilal Ningsing Lamjel Organizing Committee na sindunangasi pangthokre tungan ba kanglop ahum thokna khaidok kiba lamjel aduda nupili sing ama henbana sarukyaki Nupilal Complex tagi lamthaduna Singzamai Supermarket forward chat kiba lamjel adugi aduda chahi yang khaiga mapan gi mathaki kanglupta thokchom ibemhal na ahanba chahi nifuga taruk tagina yang khaiga nipan forward gi kanglupta na P Indirana ahanba amadi chahi kuntraga manga dagina nifuga manga forward gi kanglupta na N Sunitana ahanba taki Direkta kami pergi dan lebih sini saya ada kemarin. Angang begini.
Mấy cái nước pin rất là cái gì lấy bạc kia, khơi lấy bạc cái gì nước pin là hàng mang trên thàn rất cái gì, khơi gì,ถ้าบักคุณมันจะบางช่วงแต่แบบนี้นะkhơi nước pinสิ่งอะไรทางนั้นอินเดียlấy na,สิ่งนั้นนะสิ่งlấy đi hai batu,นั่นบางทีแต่มันจะสู้เราอีวันนี้เอาหน้าวันนี้พูดดีlấy điแบบประชาชนนะkhơiนับเอาสิ่งอย่างมันดีkhơiกินnước pinสิ่งอะไรเด็กแต่ไกด์แต่นั้นนะเด็กแต่นั้นเลยแต่นั้นสิ่งมันทรมานสิ่งแต่สรุปยาพิษนะkhơiกินnước pinสิ่งอะไรนะมามั่งทานแล้วจัดนั่นบางทีแต่มันจะเราสี่ให้แต่นั้นคนสปอนเซอร์สิ่งนี้ All Manipur Nupi Marup na susindana humputraga mapalak suba national level Nupi Lal celebration gi thoram pangthoki thoram asiga mari leinana Irawat Bhavan dagi Jan Manipur Dance Academy fawba miyam gi khongchat amasu chatki khongchat aduna Jan Manipur Dance Academy yauraba matungda miyam gi oiba mifam amasu pangthoki ngasigi ningsing numina asiga mari leinana All Manipur Nupi Marup ki President T.A. Sakina Nupi Lal thoram asi India gi tongan tongan fam singdasu makhata na pangthoki gani hairi We are the Manipur ki nupi la na se jati ki thakta tongan ba state singda pangthok na ba haidana akoi ngaji ware lauga dori bani akoi ga sum na ba tawramasi National Federation of the Women's ki executive meeting amaga loina na nupi amadi angang singda ot nai riba amadi food security ki tongan ba saba phangdaba kaidokdaba somba mayam mion milai mayam se masi len na ba gida makta akoi kholau kaya laugduna changsin ga dori bani Manipur ki nupi la na se Thoramasi Chokot Thorang Kanglup Amadi Apunba Nupi Marup Thauda Babok Laikai na susinduna Laikai sida laiba Chokot Thorang Kanglup ki sanglenda pangthoki Thoramaduga mari leinana Segaro Thauda Babok Laikai da Lairambi Ani Suba Nupi Lal da Mapung oiba Thaudang Lauramba Laikhidrabi Hamom Ningol Takhelambam Ongbi Chawbiton Amadi Langpok Lakpam Laibak Laigi Mafamda Haikal Laikatamduna Ikai Khumnab Utki Sega lambigi khwaidagi aikoina thamoida nungaijadaba ama phaujari hairiba nupi lanchida saruk yakibi sega lambi dagi nupi manga kaisam kabol devi sega lambi phorapam laikai amadi Srimati kaisam lainau devi sega lambi phorapam laikai Srimati lampolapam laibak devi thauda babo laikai hamom chaubiton devi sega ro thauda babo laikai amadi tongbom amubi devi sega ro konjing hajari laikai hairiba sega lambigi nupi manga che kaya bidaba gumboina tawi hairiba freedom fighter oiriba asigunba thauna phabi manga che masichu masuk yanbi haiduna segaro thauda babo lekai gi chawkha thaurang kalmuki maikai dagi puna mona ningsingjari All Manipur Art and Culture Su Sinduna Manipur Press Club ta pangthoki Thoramasi Lamdamasi ki tongan ba furup ki nupi singda amaksu ki maikai dagi angamba khudol pidun ikai khumna utki nakalamromda Manipuri Literary Society Imphal na su Sinduna ningsing Thoramasi All Assembly Road talaiba Hindi Parishat ta pangthoki Thoramasi da Lamdamasi ki aiba kayana nupi lal ki matang da sare kya pathok tuna tahan ki Manipur University ki Department of Teachers Education na ningsing numit asiga mari lainana Community Contact and Awareness Program ama Thawal District ki tentha khunauda pangthoki Thauramadu Department of Radiotherapy RIMS ki Professor Dr. Y. Endibor na mafamadugi Kunjas Singh da nupi Singh amadi cervical cancer narakpa amadi lying haiba hiram da wakal tahan ki Teachers Education ki mahiroi sing na su child marriage domestic violence child abuse na chingba hiram singh ki matang da su Kunjas Singh da awareness piki Northeast India Development Party NAIDP na su sinduna ngasi sagolwan tera sapam leirak machinda leiba party sigi loisang da ningsing thauram asi pangthoki haina cherolabada khangalakli Humbutraga mapalak suba nupi lal observation committee amkil kangla mai poirei leimarol ki WWA amawawa nupi samas tami chingmi network chituwa WWOK na sinduna
Nupilal Numit YWC Konung Mamang da Miam gi oiba mifam amaga loinana pangthokre. Thoramaduga mari leinana Observation Committee gi convener A Langdol Leimana hai lamdamasi chokotpa tanggulaita ba lamdam ama oihenna ba hotnabada ima singna lauramba thaudang asigi mirol singna kaupom thokte. Ima singna pamjaramba sing adu ngasigi mirol singna thabak oina pangthokpa matam oire haina makhataki. Nupi kunai da thengnariba miot minei mayama crime or natragana atopa Indian Army oigera police oigera masina khoida piriba chetheng mayamji thengnana bagi damakta khoi om suba nupi la leibasi sem sama matam yaurena haijaningi Manipur khunda minariba phurup khuting mangna nupi haibasi punjanara kanda achauba thodang ma lominara kanda ngasi nupi oibisingi ijat khongaunariba khuting maksi akhoi punna thengnaba mathau tai haibasi maga thamjage nupi kunai na pangthokkodoriba nupi lan observation committee sina ngasi gi tungi mirolda afaba yaifaba aduga Pisingbu apun bagi thodang lobang ngamba haibadu pinabirasano imajing logiba thodang dubu ningsang jarakanda akhoisu adugumba imajing dugi masa masuni ana khanjarakanda makhoina lorimba thodang du khoi chap chana bang ngamnaba khoi punna leminarasi Indo-Myanmar border town Moredasu Ningsing Numit Asi Pangthoki Nupi Kunai Chokot Lamjing Loop Khanongpok Apunba Nupi Loop Minority Women's Development Society More Amadi Muslim Women Development Association More na Sinduna Pangthoki ba Ningsing Thauramasiga Mari Leinana Ima Singgi Oiba Lamjelamsu Pangthoki ba Lamjel Amadi Atay event kaya da makok matang takraba Singda Manamatum kaya su Yantoki Nupilal Ningsing Thoram Assam gi Hozai dasu Pangthoki Thoramadu Apunba Maira Paibi Lub Hozai District Committee na Sinduna Hozai gi Balu Handar Lampakta Pangthoki bani. Nominasiga Mari Leinana Lifesavers Manipurga Singzamai Local Voluntary Blood Donor ISDFC Bank Imphal State Blood Cell NHM Manipur Amadi Janice Blood Bank and Transfusion Unit Porompat ka Kusam Naraga Blood Donation Came Amasu Pangthokre Haina Lifesavers Manipur gi Cherola Mana Khangalakli Ngasigi Nupi Singna Hayengi Thauna gi Damak Kathok Chaba E Katpagi Thoram Haina Mingthonba Ngasi Voluntary Blood Donation Came Ama Singzamai Supermarket ta Pangthokre Nupi Lal Ningsing Numit Kamari Lainana KMSC Lifesavers Manipur Singzamai Local Voluntary Blood Donors ISDFC Bank State Blood Cell NHM Manipur Amadi Janims Blood Bank and Transfusion Unit na punna kusam na duna pangthokibni. Imphal West DC Road ki Game Village Fawgi Lambi asi Hauze Rajya Sabha gi MP su oiribi Boxer MC Mary Com gi mingda olagani haina laingak nangarang lauthokiba adu amuk hanna khantanaba Affairs of Benign Center ABC gi charolamana laingaki mafamda appeal tawrakli Beti Bachao Beti Parhao scheme gi matangda miyam da bhap tahanab gi khongchat ama Thaubal Municipal Council dagi Thaubal DC Complex forward chatkrai khongchat aduda saruk yakiba mahiroi asa amusni Anganwadi worker amadi helper singna nupi macha gi punsi kallu nupi macha singbu mahei tamansi puknungda leiriba angang hatok pigunu haina thaba placard kaya sizinaki Hangang Police Station gi manung chanba luang sambam awang laikai gi lokol amada ngasi nungthil nupi amagi asib hakchang ama leiramle laikhidraba nupi adu laikai asimakta gini hairi laikhidrabi nupi asi hu thaktuna laikhidaba oiramgani haina chingnari laikhidrabi gi hakchang Janims morta post mortem gi damak thamkre loinana misi sigi matangda Hangang Police Station a case ama lokhotkre hairi Manipur Lengak na on duty da Siba Naba Thoklakpa Matamda Police MR IRB da Piriba benefit ka chak manana VDF sing da su pigani high kraga VDF ki thagi oina fangba honorarium na thaiba yaroi haina All Manipur VDF Welfare Association ge General Secretary Muhammad Riyaz Khan Ngasi Manipur Press Club ta pangthokiba pawgi mi fama da mahak na makata na hai Manipur Lengak na chalib December kunga mathoi Christmas mamangda November tha yauna pending da leiba tha ahum gi honorarium pithopiyu chaliba tha sigi lakliba kunamadi kunga mathoi da fanggodariba ningtham mi famda VDF singi demand khana biduna chanaba honorarium PBU hai loinana service security thabiu hai
ꯅꯤꯡꯊꯝ ꯃꯤꯐꯝꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯕꯤꯗꯤꯑꯦꯐꯁꯤꯡꯒꯤ ꯃꯇꯝꯒ ꯆꯥꯟꯅꯕ ꯑꯣꯅꯔꯦꯝ ꯄꯤꯅꯕ ꯈꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨ ꯍꯟꯗꯣꯔꯛꯈꯤꯕꯅꯤ ꯗꯤꯁꯦꯝꯕꯔ ꯌꯥꯎꯔꯒ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯑꯦꯗꯚꯥꯟꯁ ꯄꯦꯒ ꯏꯔꯣꯏꯅꯍꯜꯂꯒ ꯊꯥ ꯑꯍꯨꯝꯒꯤ ꯑꯣꯅꯔꯦꯝꯁꯦ ꯗꯦꯠ 20 ꯗꯤꯁꯦꯝꯕꯔ ꯃꯃꯥꯡꯗ ꯄꯤꯊꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯄꯤꯊꯣꯛꯇꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯀꯟꯕ ꯑꯦꯖꯤꯇꯦꯁꯟ ꯀꯌా ꯑꯃ ꯆꯪꯁꯤꯜꯂꯛꯅꯕꯒꯤꯗꯃꯛꯇ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯦꯝ ꯁꯥꯔꯒ ꯂꯩ ꯂꯣꯏꯅꯅ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯗ ꯀꯔꯤꯒꯨꯝꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯝꯒꯤ ꯃꯇꯥꯡ ꯃꯃꯥꯡꯗ ꯌꯥꯅꯈꯤꯕ ꯋꯥꯐꯝ MLA हुम्फुना थमकिबा थाजबा ऑनरेबल चीफ मिनिस्टर ने अखोइदा अनिरक जुलाई की डेट 25 अमदी अगस्त की डेट 5 थमकिबा थाजबसी चपचाना थबुक तो ओंथरोक तब तारगदी मदुगी मतुंग तारकपदा असेंबली हेक नोंगान खिबगा अखोइ मखल मखा कयागी अकन वेजिटेशन संगसिननबगी दमक्ता वेलफेयर एसोसिएशन सेम सारगा लेरी मतंग साइसदा ब्रेक पाथोक लेना पुथोकपगी कुमहै मा ngani tarang bagi paw madi Manipur sung malange tonga ipaw sing pudun lakchake impact news sumit eng ta don review break matung da mayam mukana taram nok chari mar furuki afaba mahi marong chathok leina puthok pagi kumhai mar sikpui rio english ngani taragani pan ngasi pangthokre Imphal Mar Sikpui Rio na Sindona Chingmerong da Leba Tribal Research Institute ki auditorium de pangthokiba thoramadada Chief Minister Nongthomam Birena Fairjol District ta cold storage ama atuba matamda sanaba honaragani Tipai Mukta Barak Turel gi mathakta sariba thong atuba matamda loisina ba honagani haiki Zeri Tipai Muk lambi semnaba survey loire National Highway gi thakta semnaba Union Minister Nitin Gadkari da ai bache thaduna khangan kre District khara da helicopter gi service how tauba haukrabasu mafam chaba helipad lairabadi district khudingmakta service taunabagi yana che ama service asig agency oriba Pawan Hans ka inare Miamna ningpungangnga riba Fairjol district headquarters hongba hairiba wafam asi aranba wafam ni masida miamna thazabigino hairi amade Rims Hospital campus ta helipad thamnabagi sengwa sagaliba asi loisillaklabadi Naigrams ki makhada service asi chatnanaba hotnagani haina Chief Minister na makhataki aduna politicians in the ngang ba khazer trisi kari no hai somna in rakanda what we said 50% lagi hena tawbe 50% ama basan wala to aduna people's trust confidence se koi digi mang aduna asukwana noan ba digi numita of the praja ki dam ka sel iba politicians se fazana haina de people's ta lei ba sigi doubt people's ta lei ba sigi mistrust se silok thoke hai bine ne tawis Politician, hey, madi akoi na vote pira ka kawani. What he said he will do. Hey, madi sit tau bane, madi tau ne hari tau bane hai bedo. Adugi confidence sama. Ay people's the people pami. Leba sida dictatorship amadi undeclared emergency laukthok liba BJP gi laingak matam loisilakle India da democracy gi chapchab saktam English ngani taraga mapan Lok Sabha mikal matungda Hanjil Laklagani, Haina Manipur Pradesh Congress Committee gi Wangang Loisu Ediba Thangmaiban Assembly Constituency gi MLA Kumukcham Joy Kisana Fongdokre. Wafam Singh asi Thangmaiban Sinam Laikai da Laiba Naharo Lai Semba Club ki Nauna Saba Building Sangabagi Thoramda Fongdokibani Mahakna Makata na hai Yamna historic oiba mong da miyam nai Yaraktraba aduga hauzikna Center da Sasan Tauriba Party BJP government na ngarang haidokhiba state manga gi mikal da laingak amata semba ngamkide ngarang gi mikal asigi matung inna namfu sasan tauba mioibagi hak khongaw na ba BJP party isi leibak miyam na yadre haibadu takpani hairi Manipur huji khwaidagi pharak taba ma laibase akhoi gi democracy bu khongaung narakpa mioi benang wangang bagi hak malakpa asugmo mayam am lakpase masini am section ngai doribse adubu yam nongai ba mane India da ngarang state manga gi election da akhoi miyam na dictatorship chalai hariba undeclared emergency chalai hariba adugumba BJP parties na state manga da amabu pan bangam gidabase masina takle India pumbana hariba lenga ase yaraktre habs tai India da democracy gi Sapjaba Saktam Mado 2019 gi matung dadi hanjilagani makhoi gi nampu sasan naibedo India gi miyam na yate haibase utpa horakle ubusu phanglagani Manipur gi praja miyam Bharat gi praja piyam punamagna marek laina hingbagi mahawdo laireni haibase khoi ngarang dagi khangba hokre Nominini chunna chathagadaba His Divine Holiness Damodar Swami Sripara Maharaja Ningsing Thoram Sangai Prauda Leiba Ranganiketan Mandaf Jangasidagi Haukre
Vyasa Pujagi Thoramadu Srila Sripara Educational Foundation and Cultural Research Center na Sinduna Pangtokpani. Thoramadu Gamari Lena na UNESCO Club Manipur amasung KHNSI na sponsor tawduna Langol Langdai Haina Mingthonba Kananay na bagi Thoram amasu Pangtoki. Loina na Taraw amasung Kabuy Furup ki Nat ki Iba Jagoy Isay Kya Utuna Cultural Exchange ki Thoram amasu Pangtoki. ꯑꯩꯉꯣꯟꯗꯒꯤ ꯍꯧꯔꯛꯄꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯕ ꯍꯧꯔꯛꯄꯗꯨꯅ ꯉꯁꯤꯗꯤ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔꯗ ꯈꯨꯟꯗꯥꯔꯤꯕ ꯆꯤꯡꯃꯤ ꯁꯦꯗꯨꯜ ꯇ꯭ꯔꯥꯏꯕ ꯑꯃꯗꯤ ꯈꯨꯟꯗꯥꯗ꯭ꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟ ꯇꯧꯗ꯭ꯔꯤꯕ ꯍꯥꯏꯗꯤ ꯄꯣꯄꯨꯂꯦꯁꯟ ꯂꯦꯁ ꯗꯦꯟ 10,000ꯁꯦ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯣꯂꯤꯁꯤ ꯑꯃ ꯀꯥꯎꯟ ꯇꯧꯗꯦ ꯑꯗꯨꯃꯛꯄꯨ ꯄꯣꯂꯤꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯑꯩꯈꯣꯏ ꯍꯥꯞꯄꯤꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯑꯄꯤꯛꯄ ꯖꯥꯇꯤꯁꯤꯡꯕꯨ ꯉꯁꯤ ꯄ꯭ꯔꯃꯣꯠ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯁꯤꯗꯁꯨ ꯌꯥꯎꯔꯦ ꯑꯗꯨꯅ 11 5-year ꯄ꯭ꯂꯥꯟꯗ ꯃꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ हाइरिबो कम्युनिटी खुदिमकी पिक्टोरियल ग्लोसरी से कोई सेम लोइग्रेबो तरावगी पिक्टोरियल ग्लोसरी सेमग्रे अदुगा मरिंगी पिक्टोरियल ग्लोसरी सेमे इनपुइसिंगी पिक्टोरियल ग्लोसरी सेमे अदुगा मखोई डाइंग आर्ट फॉर्म सिंग से प्रमोट तबगी सरुग मोइना कुन मफम अयामद कोई पुदन सलिबसे मसे मसिगी खुदम ममदुनेना ताबली Morigi Sub-District Hospital da ultrasound machine X-ray machine amadi free diagnostic center amasung anesthesia machine sing Health Minister L. Jantakumar na sangaduna season bahukre. Minister na campus manungda nauna saba barak type quarter amasung barrack type quarter amasung Jonel Health Public Laboratory su sangaki. Sangabigi thoramadu da Minister Jantakumar na Health Center sida ladiba Jonel Health Public Laboratory asina Myanmar dagi import sing torokpa chana thakna ba potlam kaya test tawdun hakchang sokningai oi natraga oi di habadu khangbang ngamlagani haiki. सर्जिकल ऑपरेशन तौर तंगाई पतना चंगदबि यादबसे एनेस्थेसिया मशीन जी तंगाई पतना चंगदबि यादे अदन एनेस्थेसिया मशीन जी मसी कोई इंस्टॉल तौरे हजिक ऑपरेशनल होरे कोने फ्री डायग्नोस्टिक सेंटर हाइदना मसीदा टेस्ट जंखे हुमदे यंखे मरी मसी अमुकदे टेस्ट तौबि या मखै मशीन मयाम खिले मसु मोय मेन पावर लाइरे अदन मोरी प्रजासना ममांगेदा पैसा तिंगना लायरगा मागी इमुंग मनु पुनबि बजेट तुदगी नाबन मरम वदना पैसा दु कखलगा मान नाबगिन हाबगी कोई प्राइवेट क्लिनिक ता प्राइवेट कोई लेबोरेटरी यूनिट सिंग सलगा या तिंगम मदम चपिरोनो हौजिकती सरकार ना हारिबो सब डिविजन हॉस्पिटल ला मदे सेंटर तो हांगा बनी यागदम याम लेंजन बियो मसम मदगी काना बद लोबियो Manitko Manitron ge chairman suerba Hyanglam Assembly Constituency ge MLA Dr. Yumnam Radheshyam na Hyanglam Lai Panganba da Leiba Hyanglam Primary Health Center ge fibam ngasi yangsin kre ngasi ge khongcha da mari leina Dr. Y Center amagi award per lady bage haiba du khangdok na ba yangsin bani haiki loinana hauzik sangadana lady ba center ge staff quarter sing su atumatam da sangaragani hairi School of Nursing Porampot Kavaishoy ge Taragaturuk Suba batch ki nursing mahiroi sing ge capping lamp lightning amasung oath taking ceremony pangthokre Porampot TV Tower Road ta leiba institute asigi loishanga Hai mai paiduna wasak liba si punai mating panglage nasu hospital da nursing da taisin bagi tibani doctor nurse sin pharmacy da lady ba mipum khudimak ta lan ubiba lan kani haiki Manipur am toina issue ina thui ba cases me am lai re doctor ki negligence ki mi ma siraga su doctor asina loina kan bading am manate nurse loina mi kan mang manate mi oi ba adi hospital da mi sibi ya da dong na he Manipur he chana bi malai mi hek siraga di doctor da taina ba natraga nurse da taina ba loina mak adagi nurse loina mak ta hek ta blame to bi dan to ba dum ba godo na me am su thui aduna koi Manipur gum da di sigi profession da leibi de ba nurse ki profession da leibi ba medical line ki profession da leibi ba sing si yam section ba darkar lei han khan tham jage wangai constitution manung irom maizrau maning community hall gi dama ge chairman olu khoi na ngasi ure bayung tam krai thormadada MLA olu khoi na constituency se bu atai constituency singa manana chokwat pa purak pada miyam ding
development paikhalakpa matamda ranti puchanaraga ayetpa yekhaiba thingaiba puchanabagi wakhalonchima thadoknaraga MLA kajariba ehangna ngambana ehangna ai megaidagi aina ngamaduna aina tawjaba kanagoma social worker sing miyamgi seba tawningba thokpirekpa mayamnasu mana ngambagi capacity duda honabiraga tawbirakpa maduda khoi masen support tawnadra mateng pangnadana chakhotpa nungaiba watapadaba dugumba kendra ma haibodo woiminasi Langzingda Labour CRPF के Group Center the Leprosy Awareness Campaign da mapangthokre campaign adu Composite Hospital CRPF Manipur amadi Nagaland Sector na Medical Department Manipur gi State Leprosy Officer ga khusamnarga haukiba December 10 dagi chathaba haurakibani Rotary Club Imphal na Social Welfare Minister Namcha Kipgenga khusamnaduna Kangpokpi District ki Kaitel Manbida nomgi oiba mega health camp ma pangthokre ngasi pangthokiba camp aduda mioi lishing amaga chamanga lomda lemna laing duna hidak langthak kya su yenthoki Kundrak Pamda Laiba Naurem Birahari College ki Mahiroi Singh Sinba coaching class Luisinba ki Thoramda Peace and Development Coordinating Committee Kundrak Pam ki advisor N Razendro Atomi Boyna Fongdo ki Wafam Amagi Matangda Kundrak Pam Kendra Development Committee ki President KS Mega Chandrana Fongdorok liba Wafam Ado Yumpam Yaudaba Aran ba Wafam ni Haina Peace and Development Coordinating Committee Kundrak Pam ki General Secretary Tawdam Hemzitna Fongdorokli ngasi Manipur Press Club ta pangthokiba pawgi mi fam amada Hemjit na makatan hai media gi khutang da yumfam yaudaba aran ba wafam kaya fongdoktuna leibagi mahuta Peace and Development Coordinating Committee Kundrak Pam Assembly Constituency ga punduna kendra miyamgi mamang da public dialogue tawna si matamaduda achumba khangani haiki PDCC के एडवाइजर नथोम राजेंद्र एलाइज बोयना खुनराकुं केंद्र दा गेजेटेड ऑफिसर लेते है वापम सुमतम थमगिदे साइंस स्ट्रीम दा एनबी कॉलेज खुनराकुं की ओइना छात्र मरिफु थाबा छात्र अनिखक पास तौरपना स्टूडेंट यूनियन सिना केंद्र सिदा लेइबा हौगलक लेइबा छात्र सिंगदा अफबा एजुकेशन ओइदना हेना फबा हेना पास तौबा अदुगुमलबा कॉलेज अमा ओइनबि वखलोलदा अदुगुम फ्री कोचिंग सिलिबा से यामना फबा लंबी ने हाइना पुनिंग छात्र सिंग पुन थोगत पिखिबनि कोइ पीडीसीसी के एडवाइजर ना ब्लेम तौखिबा कंडेम तौखिबा वफमदि अदुमलबा कोचिंग अदुबु सिन्ननबा इ हालानबदा स्टूडेंट यूनियन सिगा सिमिन लांगमिनखिबा केंद्र सिगी लुचिंगबा अदुगुमलबा चौ सेनफम पुथोकनी आइना सेनफम पुथोकने दु सिल्लांगन नोइन ओयु हाइद्र मनुंग यानरगा सिल्ललमगा पैसा पिरमदाय ओजागी तोलो पिरमदायदा नाथैरगा चेनगिबा उपाय लेते हरगा चेनगिबा लुचिंगबा अदुगुम सिल्लांगबा छात्र सिंग नमथाक तोरमबा अदुगुम लुचिंगबा दुबुदी आई कंडेम तौई हाइबा वापमजि थंबिरमबनी Chicken Village ki Ningthau Zam Khopau Haukiba November Taragamapan Lake Dabadagi Kulasigi Miamna Lake Drabagi Manau Nupa TS Jam Kozin Haukipu Ningthau Oina Kale Maramasina Chicken Village Tapang Thokpa Tabak Tauram Kuding Mug Nauna Kalaba Ningthau Tanabiu Haina Apple Tarokli government dagi oigera natraga public dagi oirasu upgrade tawnangai oigera natraga any problem scheme oigera kari oigera loina mak lapase mahak ayaudana masugum basi kana na su tawba yararoi government dagi oigera natraga public dagi oirasu upgrade tawnangai oigera natraga any problem scheme oigera kari oigera loina mak lapase mahak ayaudana masugum basi kana na su tawba yararoi India ki ahanba STEM Olympiad ngasi STNBA High School Irongda Robotech Private Limited ka kusam na dunay school asida pangtokre haina cherola mada khangalakli hozi ngasi nomagi sanabagi pau thoganingda ba thongdo wathokra na matam sangna lepluraba taraganithoi suba Manipur State League ngasi dagi makha taba league matching sanab hokre ngasi league asigi sanaki banifu nipan suba match ta DM Rao Sekmayam din Nako Nambul Mapal anigi match aduda mayok nariba team animak na match asigi apiba matamda panjal amata chanaba ngamda na match asi draw chatki ngasi sanaki bani fumapan suba liktana nisa thamaiban na M kabamlang khwaibu panjal amasino da maitiba piki Khumokcham Ingocha Memorial Trust ki Sentang Makhada All Manipur Football Association asinda no pal kangje bongda chat makhata na chatarakli ba state league asigi hayeng ahan ba sanagada ba likta FZ Jalena madi Muvan Lai Athletics ka ani shuba liktana Trau Kokachel amasung Sagolban United anina lamba taunaragani. Ahanba ANYTK Day and Night under 15 5 months aside soccer tournament and
LNL Langol UTLWO Uripok CO Singzamai Wangma Ketri Leikai Amadi WUYC Team B Mai Pakre Apunba Naharol Tausil Kanglop Thangmaiban na Sinduna Club asigi sanabungda sanakiba tournament asigi mga suba lekta LNL Langol na KVFC Lamfelbo Panjal ama sinoda taruk suba lekta na UTLWO Uripok na yamna lakchana Little Giant Lalambungbu Panjal Taramathoy sinoda maitiba pibungangki Chatarak liba soccer tournament asigi ngasi sanakiba taret suba lekta CO Singzamai Wangma Ketri Lekaina Chinga FC Thangmibun Panjal ama sinoda maitiba pibungam kibagaloina Nipan suba lektana UYC Team B na Pukau Ranger Team B Panjal ahum anida maitiba piki Chatrak liba soccer tournament asida Manipur gi tungan ba mafam singdagi lakpa football team kun gamangana group mari thokna khaidokna league match singda atohen tanari hayeng makha taba league match mari sanaragani BM Singh Trophy ki mapan suba Amfa Senior Women's Football League ta ESU Wangkai mai pakre ngasi Indian Women's League ki pre-qualifying round ki damak Kumalapa Artificial Turf Ground da sanakiba league asigi mga suba match ta Manipur Police Sports Club amadi Kripsa Naurem Thong anina Panjal amamam chanoda na draw chatki ngasi sanakiba taruk suba league ta na ESU Wangkai na YWC lang tabablo Panjal mga amada maitiba piki match asida ESU Wangkai gi Sanaroy I Premesorina Player of the Match taki India Football Federation ki meeting makada All Manipur na Sinduna All Manipur Sinduna Chathariba Indians Women's League ki pre-qualifying round asida team Marina double leg basis ta lamba taunari thasi ki taraga marida makhataba league match ani sanargani Arabada bulletin asigi headlines amana me anda thamjage Umutraga mapalak suba nupi lal ning sing thoram park sana pangthokre kaisapa junction dagi sanjen thong form gi lambi asi nupi lal road tholagane haina chief minister nong thomam bere na law thokre nupi lising ama henbana saruk yaduna kungatare lak suba state level nupi lal ning sing lamjel ngasi nupi lal ning sing lamjel organizing committee ne sinduna pangthokre Dictatorship amadi undeclared emergency lock thokliba BJP lengang matam loisilakle democracy ki chap saktam English ni taraga mapa Lok Sabha mikhal matungda hanjelaklagani hain MLA Joy Kishan ap pongtokre Amasung chayet naba wathok kharana matam sang lepluraba taraga nithoi suba Manipur State League ngasidagi makataba league match sing sanaba hokre